नुमित खरगी ममांग दको आई बिसेमपुर मोई डिस्कशन अमा तवे अदुदा मोईगी टॉपिक से अनपैकेज कॉन्टेक्स्ट एनालिसिस है कामदा पोची साइडना थमगदी अइना मदु लोइसनगेना कार्टून नम पुरगा अममम तोइना हापसलगदी अदुगा पेक तु तौसलगा मपान पुथोखरदी कादु केम साइड्रेदनको सी माय कॉन्फ्लिक्ट स्टडीज दा खोइन येंकांदा मणिपुर कॉन्टेक्स्ट सिदा हौजी फावबसिदा दिल्ली की सरकार वगैरह मणिपुर स्टेट वगैरह आर्मी वगैरह पैरामिलिट्री वगैरह पैकेट तौबगी पोट से अममम त सुम लोइसनबगी पोट से ngasibo suudebako hena sum chawthohanba koi sata haido aduna loisaliba kangbu jinduda yam awaba ma oibe dunia boji manipur miyam du thengnari jeko si kanana bu thajaba yaba pono आर्मी की हाई सिक्योरिटी जोन ने बको 57 माउंटेन डिवीजन ने जे सुंदरा अदा सागी एमएस विनोद कंस्ट्रक्शन की सुपरवाइजर ओरिबा सागी कमल बाबू जी चंगरे अदुगा हजिबाबो थीबो खंगद्री जे मजि ताबदा खोगी करे हाय दुनो खंगद्रे मेन ताद्रेबा तसिंबदी माना हाई कोर्ट ना पिटिशन हाई कोर्ट पिटिशन थाबद मोइना केनो तौरेजी याम फई माना जी से हयेंग तांग कुमापन जिदा कौरिजी सिक्योरिटी एडवाइजर यावरे दगी डीजीपी यावरे जीओसी यावरे को अदुगा मुक्सु सिंगमाई पुलिस स्टेशन की मोइजु रिपोर्ट अमा पिहनिंगी बे एफआईआर दो अदा सी उरेइजी साइगी अखोगी सिक्योरिटी एडवाइजर जुंगाइरे दगी डीजीपी जुंगाइरे को कइदौं लेबनो हाइबमा वहंग अमा लाखरेबा आई सांग्रबसिदा ख्वाइदे मरुएना मोइनेबा या मरुएजे सिगी इरांग सि नमधनबा खोनबा तौबसिदा ख्वाइदे चौबा दायित्व लौगदबसि मोइनेबा अखोइ मियामनेजु मोइदा इताइ ताइनद्रे मोइजाम नुंगाइ लेइ होजिकसेको अबदा थमजनिंगदि सुमाइना मियोइबैजे सुबला हानाजु पोकपोन्ते हंदकिजि सिरगा मुक्सु पोइदोइनि अमुक्तंगनेबा अखोइना पोअमिजे तांग्रबा मपोकनेबा याम तांग्रबजानिको सिगिजि कैसु लेइतना खनबगो हानदगी चथरई म्यामजी येंगुदना अखोइना से यूनियन गवर्नमेंट वगैरह स्टेट गवर्नमेंट वगैरह म्यामना सावरिजे कदोबई सावरदोइनो मागी ममा पोंगना फमदा रिफ्यूजी ओइना कोइचेन चेनबजिबु लान अचौबा थोगदी फरेको लांजाव वरगदी कैसु नतबा खामगेदी इराय लाइबा पोसिदा असुक साउना वाथो ओहलिबजी कनाना वारोरोइदोइनो अदगी मणिपुरदबु चिंगदबु करी लो चनरिगे मणिपुर से आइन जो चनदे कॉन्स्टिट्यूशन गरांग मथंग नाहन की कॉन्स्टिट्यूशन डे न पांगथोइको अदा कॉन्स्टिट्यूशन आइजिदा वी द पीपल ऑफ इंडिया हैविंग सॉल्वमेंट टू रिजॉल्व इंडिया इज कॉन्स्टिट्यूट सॉवरेन डेमोक्रेटिक रिपब्लिक मदुदा फ्रीडम अदगी फ्रेटर्निटी यम यावदाइना इक्वालिटी अदु सिगी संविधान दु पाइदना मयाम जिना वासक लौदना नुमितु फोंदोगा मणिपुर की मियाम की दी कॉन्स्टिट्यूशन जो लेट्रेबको लॉ जो लेट्रे आइदी अदगी पैरामिलिटरी फोर्स मवा लौद्रे आर्मी जो कैसु तौद्रे तौरने अदगी लिंगे हाइबे एनआईए जो कयाम इफेक्टिव ओइदोइनो ओरदोनो अखोगी जिदा हाइबे ngamdriko अदि लेंगाक अनिमक मेनम ताद्रे आर्म फोर्सेस स्पेशल पावर एक्सिंग दले टेररिस्ट नमदनबनि हाइ टेररिस्ट म्याम दुना हेना मोइनो मिचंग चंगा तौबदोनो तौ लेरे अदगी कईम कानद्रेबा खोइदा कईम कानदना लेसी सिगी मनुंगदा होय मोय एजेंडा अमा लेरंबा याइको हाइबदि हौजिकसु सिगी फिल्म जिदा मु आर्म फोर्सेस स्पेशल पावर हाना थममद्रबा पुलिस स्टेशन तरुक तुदा मु थमजले अदगी सिबाइजिनो कंपनी सिक्योरिटी फोर्स कंपनी 90 अमा लानी हाइरे हाना 50 अदि 20 17 हाइरमी अदि कनो जे खोगी वैली की थौबाल गुम्बा अदगी बिसेनपुर गुम्बा इम्फाल ईस्ट वेस्ट गुम्बदना 20 कंपनी थमनी अदगी कांगपोकपिदना 18 थमनी अदगी हाईवे अदु तोरने दा तोरने न सिक्योरिटी की यामना सेक्शनदना खोतना इरांगसी नेमधनबा होनबगी मोंगदोना सुम उटपको अदुगा इरांगसिना सुम ngसायबदोइना लोसनदबदो मी तरुक जिरिदा फागिबसिदा मयामने हिंगरो हाबदा अंगांग यावबनिना हिंगबा यायना खनेबा अदो अंगांग मचा पिक्रबा था 9 सुबा सही 2 मखाई सुबा सही 9 सुबदो
ꯍꯥꯜꯂꯀꯥꯟꯗꯗꯤ ꯀꯃꯜ ꯕꯥꯕꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯗꯤ ꯍꯤꯡꯉꯛꯀꯅꯤꯗꯤ ꯊꯥꯖꯔꯝꯃꯔꯣꯏꯕꯀꯣ ꯑꯗꯨꯕꯨ ꯁꯤꯒꯤꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯦ ꯃꯥꯡꯉꯦꯅ ꯈꯪꯕꯁꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯥꯏꯕꯗ ꯄꯨꯡ ꯀꯩꯅꯣꯗꯒꯤꯗꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4:35 ꯑꯗꯨꯋꯥꯏꯗꯗꯤ ꯃꯣꯕꯥꯏꯜꯁꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯒ ꯃꯥ ꯑꯗꯨꯗ ꯂꯩꯍꯧꯕ ꯆꯪꯕ ꯈꯣꯠꯄꯁꯤꯗꯤ ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯔꯦꯗꯅ ꯑꯗ ꯁꯤꯗ ꯊꯤꯕ ꯈꯣꯠꯄ ꯑꯗꯒꯤꯗꯤ ꯃꯁꯤꯗ ꯀꯔꯤꯝꯇ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯗꯕꯁꯤꯗ ꯃꯥꯒꯤ ꯀꯩꯅꯣ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯤ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯁꯤꯁꯨ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯗꯅ ꯀꯩꯅꯣꯗ ꯅꯍꯥꯟꯋꯥꯏ JK Armyꯅ ꯀꯥꯟꯆꯤꯄꯨꯔꯗ ꯀꯦꯝ ꯂꯩꯔꯝꯕꯗ ꯃꯣꯏ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯁꯔꯨꯛ ꯄꯣꯂꯥꯡ ꯃꯌꯥꯝ ꯑꯗꯨꯝ ꯐꯪꯉꯤ ꯑꯗꯒꯤ ꯑꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯥꯟꯅꯒꯤꯁꯤꯒꯤ ꯃꯥꯌꯣꯛꯅꯕꯗ ꯂꯩꯔꯝꯕ ꯃꯣꯏ ꯀꯦꯝꯇꯨꯗꯁꯨ ꯁꯔꯨꯛ ꯄꯣꯂꯥꯡ ꯃꯌꯥꯝ ꯐꯪꯉꯤ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯀꯪꯂꯥꯗꯁꯨ ꯐꯨꯝ ꯍꯥꯠꯇꯣꯛꯑꯒ ꯐꯨꯝꯕ ꯈꯣꯠꯄꯁꯤ ꯍꯥꯟꯅꯗꯒꯤ ꯁꯨꯝ ꯆꯠꯊꯔꯛꯄꯁꯤ ꯃꯤ ꯀꯔꯤꯝꯇ ꯈꯟꯗꯕꯒꯤ ꯃꯑꯣꯡꯅꯦꯕ ꯑꯗꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯤ ꯗꯤꯁꯑꯦꯄꯤꯌरेंस ꯃꯥꯏꯁꯤꯗꯤ ꯃꯤꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯗꯤꯁꯑꯦꯄꯤꯌरेंसꯇꯤ ꯅꯠꯇ꯭ꯔꯦ ꯐꯥꯈ꯭ꯔꯒ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯐꯥꯔꯒ ꯄꯨꯈꯤꯕꯗꯨ ꯈꯪꯅ ꯊꯤꯕ ꯈꯪꯗꯕ ꯃꯤꯁꯤ ꯃꯅꯤꯄꯨꯔꯗ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯋꯥꯔ ꯑꯦꯛꯁꯀꯤ ꯃꯅꯨꯡꯗ ꯌꯥꯝꯈ꯭ꯔꯦ ꯀꯩꯅꯣ ꯑꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯤ ꯁꯨꯔꯕꯂꯥ ꯍꯧꯖꯤꯛꯁꯤꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯐꯥꯔꯒꯗꯤ ꯄꯨꯕꯤꯈꯤ ꯁꯤꯕ꯭ꯔꯥ ꯆꯪꯕ꯭ꯔꯗꯤ ꯍꯧꯖꯤꯛꯐꯥꯎ ꯈꯪꯗ꯭ꯔꯤ ꯍꯤꯡꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯗꯨ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯁꯤꯈ꯭ꯔꯦꯅ ꯁꯣꯔꯥꯠ ꯁꯣꯟꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯆꯟꯗꯣꯟ ꯑꯃꯨꯕ ꯊꯤꯟꯖꯦꯁꯨ ꯊꯤꯟꯐꯝ ꯈꯪꯗꯦꯅ ꯍꯥꯞ ꯎꯏꯗꯣ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯂꯨꯈ꯭ꯔꯥꯕꯤ ꯇꯪꯈꯥꯏ ꯍꯥꯏꯇꯥꯔꯦꯅꯦ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯁꯨ ꯌꯥꯗꯒꯨꯝ ꯇꯧ ꯑꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯠꯇꯦ ꯍꯥꯏಗೂ ꯌꯥꯗꯒꯨꯝ ꯇꯧ Surabala, you cannot find such half widow in any part of the world except Manipur. Manipur natana sigumba lukhrabi tangkai kai jai pangu uramdong mande. Adul tamse ningidi akhoi gide ta wiri sibu kaino sinida. Miyam si am wai ko. Hoji sida adumaina phaba punbaji toina tawradi akhoi no yusa limi am ji tamngam de adum tumina pharaga dum thi kangan da bai ne ko. अदुगी मोंग दुदा सुम लापगी मोंग सी सिदा याम हेना सिक्योरिटी जिंगी माइकई दगी थीरी हाबदुना अमनी दनो को अखोई दु खामी हाबदु लांसुले लेत्रिजे मीना बोम कापक्तना दे नोबे कापसलक्तना तपताई सो कानुदा अमु हनबगी पोतु खोगी उमंग वामंग लेरिबो उ वादु नोई मरु तिंगना बकाप तो कापम लेदाइना अदुगी मोंग दुदा थबक सु याम सीरियसली तौबिबो मानदे अदुगा अखोगी मियाम जिंगसिगी वैल्यू सिसु याम हेना लेना उबिदे को नुंगाइतबदी नसाइगी अंगाम मचा मयाम दुना सिरिबो नुमितो आइदी 14 नवंबर ओरमदो माले आइदी चिल्ड्रन डे नुमित ओरमदो माले इंडिया की बेटी बचाओ बेटी पढ़ाओ हाइबो नुमितु दनेबो को अखोगी अंगाम मयाम लेगित्रिसे अदो होय नंगी यूपी दा झांसी मेडिकल कॉलेज दा मई चाकपदुदी अगांग तरामु सिबुदु याम नुआइते अदुबु अदुगी दमत कॉन्डोलेंस दी प्रेसिडेंट जु प्राइम मिनिस्टर जु खुदक दम पीबा अखोगी अगांग सिंगदी अगांग नतबदोंग दुम तौगरे नत्रा अदुगी पोतुदी एक्सीडेंट गुंबने माने अदो अखोइदी ओटलिनी ओलगा निमित खरा मोई कस्टडी लेरगा ओंथोकपा मोंगदे तौरगा सिने हालिनेबा अदो पिक अगांग दुदा नोंगई मरु औ मरी कापसनदना ममी का यावदना तौबद मकोक बुकाई पुचाई चाइबदु करीम तो उबिदबसे होजी याम लुरेजे मणिपुर मियाम की जुमागी पंखैम लेनेबा खांगबा जे ए सी ओदी यारे हाबा पंखैम लालगदी को याम फरक तारनी कइनोदा अखोइगी मियाम जिंग असि हिंगिबा खोइना अखोइगी तुंगी अंगांग मिरोंदा मोइगी लुम्बु साव मकुतुदा खोइना सिनारमगदा मणिपुर जु करिनो इ ग्यालम ताद्रेबा आइदी जनरेशन मिरोना मागी लेपाक तुगी मिरोन जिंगदुदा सुम टेक ता कायदना सुम पुथारगा प्रोस्पेरिटी होइबा आइदी प्रोस्परस होइबा ए चौकट खोंगतांगी अफबगी कल्चर दोइगेरा मदोइगेरा चौकट पदु सुम सिनारगा चौकलक खुनाय म सुम वेइनेबा मथोन युम साबगी हाकलकुनेबा अदा अखोइना अखोइगी ngasi tungda lakadaba mirongi makutta khoina sinamgadaba manipur ji yam nungaithreba khanmum khangdreba masida lengak pasingju concern amoy lengak pasingju si ubi mathok tai ko aduga delhi no uraro hargadi delhi da madu khangan mam changi kaino da khoi tongana state ki power 66 subject lejeri ko moine ju makut pakding thingjalan ba yaba ponate ba asum bagina je aduga thingjalane khoi di upai lete haragana adu de khoi toy hai tarena akhoi lebanga po yaudre hai tarena
ꯀꯩꯅꯣꯗ ꯃꯤꯌꯥꯝ ꯌꯥꯝ ꯋꯥꯔꯦ ꯍꯧꯖꯤꯛꯁꯦ ꯃꯤꯌꯥꯝ ꯌꯥꯝ ꯋꯥꯔꯦ ꯅꯣꯡꯃꯒꯤ ꯄꯥꯎꯁꯤ ꯖꯨꯠ ꯆꯥꯗꯕꯁꯤ ꯑꯉꯥꯡ ꯐꯥꯈꯤꯕꯗꯨꯒꯤ ꯃꯇꯨꯡꯗ ꯃꯩꯆꯥꯛ ꯑꯣꯏꯗꯅ ꯋꯥꯊꯣꯛ ꯑꯣꯏꯗꯅ ꯆꯥꯎꯅ ꯂꯥꯛꯑꯀꯥꯟꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯕꯛ ꯁꯨꯕꯒꯤ ꯁꯨꯄꯔꯚꯥꯏꯖꯔ ꯑꯣꯏꯗꯅ ꯃꯌꯥꯝꯗꯨ ꯌꯦꯡꯁꯤꯟꯗꯅ ꯂꯩꯕ ꯃꯤꯗꯨ ꯀꯦꯝ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯒ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯁꯤ ꯕꯦꯔꯥꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯑꯐꯕ ꯅꯠꯇꯦ ꯑꯗꯨꯒ ꯊꯑꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯁꯥꯎꯗꯅ ꯁꯨꯝ ꯈꯟꯅꯔꯤꯉꯩ ꯉꯁꯥꯏ ꯑꯩꯈꯣꯏ ꯁꯨꯖꯥꯇꯥꯅ ꯍꯥꯏꯕꯗꯣ ꯁꯤꯐꯥꯏ ꯃꯌꯥꯝ ꯂꯥꯛꯄꯁꯨ ꯌꯥꯏ ꯑꯗꯩ ꯄꯥꯛꯇꯛꯅꯅ ꯑꯃꯨꯛꯇꯒ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯔꯛꯄꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟꯒ ꯇꯧꯕꯤꯕꯗꯨꯁꯨ ꯅꯣꯡꯃꯩ ꯀꯥꯞꯄꯛꯏꯕ ꯖꯒꯥꯗꯨꯗ ꯁꯨꯔꯕꯂꯥ ꯁꯨꯇꯧ ꯇꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯆꯤꯡꯊꯛꯇꯒꯤ ꯅꯨꯡꯇꯤꯒꯤ ꯀꯥꯞꯄꯤꯕ ꯈꯠꯅꯕ ꯅꯨꯡꯇꯤꯒꯤ ꯍꯧꯔꯤꯕ ꯑꯩꯈꯣꯏꯅꯗꯤ ꯅꯣꯡ ꯇꯥꯍꯧꯔꯨꯗ꯭ꯔꯕ ꯃꯣꯏꯅ ꯍꯧꯔꯛꯑꯒꯗ ꯑꯩꯈꯣꯏꯅ ꯗꯤꯐꯦꯟ ꯇꯧꯕꯒꯤ ꯃꯑꯣꯡꯗꯧꯅ ꯔꯤꯇꯥꯂꯦꯠ ꯇꯧꯕꯒꯤ ꯃꯑꯣꯡꯗꯧꯅ ꯂꯥꯛꯏꯕꯁꯤ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟꯅ ꯑꯩꯈꯣꯏꯔꯣꯝꯗ ꯀꯧꯇ꯭ꯔꯨꯛꯇ ꯃꯤꯅ ꯀꯥꯞꯄꯛꯇꯅ ꯍꯟꯅꯗꯅ ꯇꯧꯀꯥꯟꯗ ꯑꯗꯨꯒ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟꯅ ꯁꯤꯗ ꯑꯗꯨꯝ ꯇꯧꯋꯦꯕ ꯁꯤꯒꯤ ꯃꯑꯣꯡꯁꯤ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯁꯤꯡꯁꯤ ꯁꯣꯁꯤꯌꯦꯜꯂꯤ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯄꯣꯏꯔꯥ ꯅꯝꯁꯤꯜꯂꯒ ꯊꯝꯃꯒꯦ ꯑꯗꯨꯒ ꯌꯥꯝꯅ ꯆꯍꯤ 50-60 ꯂꯤꯈꯠꯄ ꯉꯝꯗꯅꯕ ꯍꯧꯒꯠꯄ ꯉꯝꯗꯅꯕ ꯇꯧꯔꯁꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯧꯅ ꯆꯠꯊꯕ ꯃꯑꯣꯡ ꯃꯥꯜꯂꯦꯀꯣ ꯑꯗꯣ ꯃꯁꯤ ꯌꯥꯝ ꯊꯨꯅ ꯑꯩꯅ ꯈꯟꯖꯕꯗ ꯄꯥꯏ ꯍꯥꯏꯕ ꯋꯥꯅꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯔꯣꯏꯗꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯈꯟꯅꯔꯤꯁꯤ ꯃꯥꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯊꯤꯕ ꯈꯪꯉꯔꯣꯏ ꯍꯥꯏꯕꯗꯨꯅꯦꯕ ꯁꯤꯕꯒꯤ ꯃꯆꯥꯗꯨ ꯐꯪꯈꯤꯗꯕ ꯌꯥꯏ ꯊꯤꯕ ꯈꯪꯈꯤꯗꯕꯗꯤ ꯌꯥꯏꯗꯅ ꯊꯤꯕ ꯈꯪꯈꯤꯗꯕ ꯍꯥꯏꯁꯦ ꯐꯨꯝꯃꯝꯃꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯀꯔꯤꯅꯣ ꯑꯗꯨ ꯀꯨꯀꯤꯅ ꯍꯥꯠꯄꯅꯦꯅ ꯍꯥꯏꯔꯒ ꯀꯨꯀꯤꯒ ꯍꯥꯠꯅꯕ ꯍꯦꯟꯅ ꯑꯃꯨꯛ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯅꯨꯡꯗ ꯑꯗꯨꯝ ꯃꯦꯟ ꯇꯥꯗꯅ ꯂꯣꯏꯁꯤꯜꯂꯕ꯭ꯔꯥ ꯑꯗ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯏꯔꯥꯡꯗꯨ ꯅꯦꯝꯗꯅꯕ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕꯒꯤ ꯁ꯭ꯇꯦꯞꯇꯤ ꯁꯨꯌꯥꯎ ꯌꯥꯎꯗ꯭ꯔꯦꯕ ꯍꯦꯟꯅ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯑꯣꯡ ꯂꯩ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯌꯥꯝ ꯍꯦꯟꯅ ꯁꯤꯒꯤꯁꯤ ꯑꯩ ꯂꯦꯝꯅ ꯇꯧꯔꯛꯀꯗꯧ ꯃꯥꯟꯗꯦ ꯍꯌꯦꯡꯒꯤ ꯃꯇꯨꯡꯗꯗꯤ ꯈꯔꯗꯤ ꯍꯥꯏ ꯀꯣꯔꯠꯀꯤ ꯍꯤꯌꯔꯤꯡꯁꯤ ꯂꯣꯏꯔꯒꯗꯤ ꯕꯦꯔꯥ ꯈꯔ ꯂꯩꯗꯧ ꯃꯥꯜꯂꯦꯅ ꯊꯝꯖꯒꯦ ꯌꯥꯝ ꯆꯨꯝꯃꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯑꯣꯖꯥꯅꯁꯨ ꯌꯥꯝ ꯐꯖꯅ ꯊꯝꯕꯤꯈ꯭ꯔꯦ ꯏꯅꯤꯁꯤꯌꯦꯇꯤꯚꯁꯦ ꯂꯧꯍꯟꯅꯤꯡꯕ ꯃꯇꯝꯗ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯗꯕꯁꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤꯅ ꯃꯌꯥꯝꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯍꯜꯂꯒ ꯑꯗꯨꯝ ꯊꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯏꯁꯨ ꯍꯟꯗꯛ ꯊꯣꯛꯏꯕ ꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯅ ꯂꯣꯏꯔꯅꯤ ꯍꯥꯏꯕꯃꯛꯇꯤ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯃꯣꯏ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯔꯂꯦꯁ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯍꯜꯂꯒ ꯂꯥꯛꯄ ꯐꯤꯕꯝ ꯑꯃ ꯂꯩꯒꯗꯕ ꯃꯌꯥꯝꯗ ꯎꯍꯟꯕꯒꯤ ꯄꯣꯠ ꯑꯃꯈꯛꯁꯦ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯩ ꯑꯣꯖꯥ ꯒꯤꯇꯥꯖꯦꯟꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯒꯤꯇꯥꯖꯦꯟꯅꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯂꯥꯏꯠ ꯇꯧꯈꯤꯕꯗ ꯁ꯭ꯋꯥꯏꯒꯤ ꯃꯇꯥꯡꯒꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯒꯦꯝ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯁ꯭ꯋꯥꯏ ꯃꯇꯥꯡꯒꯤꯗ ꯈꯤꯇꯪ ꯆꯤꯡꯁꯤꯟꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯥꯡꯈꯤꯕꯁꯤ ꯀꯃꯜ ꯕꯥꯕꯨ ꯃꯥꯡꯈꯤꯕꯁꯤ ꯃꯇꯥꯡꯗ ꯃꯃꯥꯡꯗ ꯑꯃꯨꯛ ꯐꯥꯎꯕ ꯇꯣꯉꯥꯟꯕ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯈꯤꯕꯗ ꯇꯧꯔꯛꯇꯕ ꯃꯑꯣꯡꯒꯨꯝꯅ ꯑꯩꯈꯣꯏ ꯀꯣꯇꯨ ꯁꯥꯗꯔ ꯍꯤꯜ ꯀꯥꯡꯄꯣꯛꯄꯤ ꯑꯗꯨꯒ ꯂꯩꯃꯈꯣꯡ ꯑꯦꯔꯤꯌꯥ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯃꯤꯇꯤ ꯀꯨꯀꯤꯖꯣ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛꯁꯤ ꯌꯥꯝ ꯀꯟꯅ ꯀꯟꯗꯦꯝ ꯇꯧꯔꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯌꯥꯎꯔꯒꯁꯨ ꯊꯥꯗꯣꯛꯄꯤꯌꯨ ꯀꯥꯏꯅ ꯃꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯥꯄꯤꯜ ꯇꯧꯔꯛꯏ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯐꯪꯅꯕ ꯆꯪꯁꯤꯟꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯃꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯗꯨꯒ ꯑꯆꯨꯝꯕꯁꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝꯅ ꯂꯥꯟꯅ ꯄꯥꯎ ꯁꯟꯗꯣꯛꯄꯤꯒꯅꯨꯒ ꯍꯥꯏꯕ ꯀꯩꯅꯣ ꯍꯥꯏꯕ ꯇꯥꯔꯦ ꯋꯥꯐꯝꯁꯤ ꯃꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯐꯣꯡꯗꯣꯔꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯗꯗꯤ ꯑꯣꯖꯥ ꯀꯃꯥꯏꯅ ꯌꯦꯡꯕꯤꯌꯨ ꯑꯣꯖꯥ ꯀꯩꯅꯣꯁꯦ ꯁꯨꯕꯂꯥ ꯑꯩꯈꯣꯏꯒꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯥꯔꯃꯤ ꯑꯣꯏꯔꯣ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯁꯦꯟꯇꯔꯒꯤ ꯃꯥꯒꯤ ꯌꯥꯀꯥ ꯌꯦꯡꯉꯒ ꯊꯕꯛ ꯇꯧꯕ ꯉꯥꯛꯇꯅꯤꯅꯀꯣ ꯄꯦꯔꯥꯃꯤꯂꯤꯇꯔꯤꯁꯤꯡꯁꯤꯅ ꯍꯣꯝꯒꯤ ꯃꯈꯥ ꯂꯩꯔꯦ ꯑꯥꯔꯃꯤꯅ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯒꯤ ꯃꯈꯥ ꯂꯩꯔꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯄꯣꯠ ꯑꯅꯤ ꯊꯣꯛꯅ ꯌꯦꯡꯕ ꯌꯥꯝ ꯌꯥꯏꯑꯕ ꯍꯥꯏꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯗꯤꯁꯀꯁꯟꯁꯤꯗ ꯄꯟꯅꯔꯤꯕ ꯗꯥꯏꯕꯔꯁꯟꯁꯤ ꯌꯥꯝ ꯂꯥꯏꯅ ꯇꯧꯕ ꯌꯥꯏꯑꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯌꯦꯕ ꯏꯔꯥꯡꯁꯦ ꯀꯟꯅ ꯇꯧꯔꯀꯥꯟꯗꯨꯗ ꯏꯔꯥꯡꯗꯨꯗ ꯌꯥꯎꯕ ꯃꯤ 10-20 ꯐꯥꯈ꯭ꯔꯒ ꯏꯔꯥꯡꯗꯨꯒꯤ ꯏꯁꯨꯗꯨ ꯇꯣꯛꯊꯣꯛꯑꯒ ꯐꯥꯈꯤꯕꯗꯨ ꯊꯥꯗꯣꯛꯑꯣꯏꯅ ꯑꯗꯨꯝ ꯁꯤꯔꯤꯟ ꯄ꯭ꯔꯣꯇꯦꯁꯀ ꯇꯧꯗꯅ ꯁꯩꯇ꯭ꯔꯒ ꯇꯧꯗꯅ ꯑꯗꯨꯝ ꯂꯩꯔꯒ ꯊꯥꯗꯣꯔꯀꯥꯟꯗ ꯂꯩꯍꯨꯛ ꯆꯠꯂꯒ ꯍꯥꯟꯅꯒꯤ ꯏꯁꯨꯗꯨꯁꯨ ꯇꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯏꯍꯧꯗꯨ ꯇꯣꯛꯈꯤꯕꯗꯣ ꯁꯤꯒꯤ ꯐꯣꯔꯃꯨꯂꯥꯁꯤ ꯉꯜꯂꯤꯉꯩꯗꯒꯤ ꯁꯨꯝ ꯇꯧ ꯂꯥꯛꯑꯕ ꯄꯣꯠ ꯑꯃꯅꯦꯕ ꯃꯁꯤ ꯕ꯭ꯔꯤꯇꯤꯁꯅꯁꯨ ꯌꯥꯝ ꯇꯧꯔꯝꯕ ꯑꯃꯅꯦ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯤ ꯈꯔ ꯍꯦꯟꯅ ꯀꯜꯂꯦꯕ ꯖꯤꯔꯤꯒꯤ ꯂꯩꯈꯤꯗꯕ ꯅꯨꯄꯤ 3ꯒ ꯑꯉꯥꯡ 3ꯒꯤ 6ꯀꯤꯁꯤ ꯈꯥꯡꯕ ꯉꯝꯗꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯅꯤ ꯑꯗꯒꯤ ꯃꯁꯤ ꯃꯥꯂꯦꯝꯒꯤ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃꯅ ꯇꯥꯕꯗ ꯌꯥꯝ ꯁꯥꯊꯤꯅ ꯊꯃꯣꯏ ꯁꯣꯛꯄ ꯌꯥꯕ ꯑꯃꯅꯤꯗꯅ ꯑꯗꯨꯒꯤꯗꯃꯛꯇꯅꯦꯕ ꯃꯤꯌꯥꯝꯁꯤꯅ ꯖꯤꯔꯤꯗ ꯊꯣꯛꯑꯒ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯃꯩ ꯆꯥꯛ ꯂꯩꯁꯦꯀꯣ ꯑꯗꯗꯤ ꯑꯐ-ꯐꯠꯇꯒ ꯌꯦꯡꯅꯗ꯭ꯔꯦ MLAꯒꯤ ꯃꯌꯨꯝꯗꯁꯨ ꯊꯨꯒꯥꯏꯅꯔꯦ ꯑꯃ ꯇꯧꯔꯦ ꯂꯦꯞꯇꯅ ꯀꯟꯈꯠꯂꯛꯄꯗꯨꯗꯅꯦꯕ ꯀꯔꯐ꯭ꯌꯨ ꯁꯥꯡꯅ ꯇꯧꯔꯛꯏꯕ ꯈꯣꯠꯂꯤꯕ
angang lai tam chatriba internet thingiba kholiba yam chawna chathariba posi hojik sigi wafam jinama oidana ko amu sida sagi diversion to buya bagi potu ju leineba hojik mi yam phari akhoi phaba jingji thadona bagi sang khongjang hore dina kaksing da ju hore ato to pada ju hore na tra ade ato to pada ju loi horakini ado horaga ngasagi aina haigiba mamangi formula do ado cha mano mongda mayamji thadona baina tawba yaba tawna kana thadoga loisingi potu tawna ba honna ba ju oiram ba yaba adu dang sai hangbiri wang sida kotuna condemn to busi akoina miyamna aimakti haining de mo chiko adu miyamna crocodiles tear ni haine ba aidi gumbina mamite mapi tagumne na ada sigi condemn to ba degidi kannana ba haibasi sagi moiga songi maike siga koi leiriba security forcing siga yam nakna chamina bagi posima koi third me de hojibo ulaina yamuk sathina uge da moi sida leiriba sipoi sing ji tokroba moi gi DG na adegi chief of army staff na loina ba moi gi piba matamda local made missile kaptana mi an siriba yum kai thugairibdu missile kapte haim ni keno adegi drone torga bomb thadana police personnel bau siri soiba ko pressman bogong soiba ur mamina sangjang uriba photo drone sinaraga bomb thadade na haineba adegi muksu mapala somda lan tonradi lan dudegi lan jenaraga somna chenjelaga leibada pija pithak tawdana thakna lehen bona baise mathau ta abni gai haiba haidi sida leiba issue sida leiba problem yamji karim ta khandana moina changba mi changda changaga sum ngang sum lakpaje political leaders in ngang mudi khara paiba there is political rhyme ko aduga yamna authority oiba moi guma mayam jingduna piraiba statement dudagi khangeba kanagi misingda moi lei karigi damakta masi tawi aisi irai laina khangmu potni dana aduna ne hojiki surbalana ju hangbiriba sai khana bajida moi manara tobo manba pot ka yauraiba oiram dabdi ai ko oiram ni habi wa nate adubu hojiki sumaina yam kuina thi dana khotana tawraga numit 30 kuni leraga issue me amji diversion tawrakanda puthorokpuju yaine ko adumai tawraga adegi ma tholopategi mayamji nuaidna dum lotion gibju yaidna ko adu hana ju chathadna lagu potnina adum tawrakadra haibegi chingna buju lei hingba budi yam phai ko yam hingan ningi ko aidi kero toning de aduga thajadribdi hana gi thoki ba mayamda ahingba mata yawtabdune ko satra satri pakang lisabi ani yamna khandaraga thadok pirakpa yaba bogda lotion gram neba aduju moigi mihat padu puthoe na jail thame gaina so main ta ponte ba kanano khara marale ba khara par ga tok toraga senior ga dum noi akoi siji tawge dum khara leiro na koi gi yaitong kamdong bagi macha masuna rep ka torbai farak tar kan da usin tawam leidina noi imung akoi loi purage nang sahi ahum mari di jend leiro pisa nung sa CP gaina usin tawgi type to da tawri ne ju khangde ko aidi khane me amje surbala te embogin nate da hek hobde ngasi bauda transparency ma pura leitre ko adagi constructive ba position constructive ba mong da koi gi santi purna bagi posu sinbam ta leitre adagi di thawaina sumaina conflict leradi conflict masana pithibhi gi lamde tawnari ji conflict intervention number 1 tawgodawni intervene ama su tawdre ade conflict management lady conflict transformation lady conflict resolve to ngamdrabokte yare ba transformation to yari manage to yari ngasi amata udriba intervention ju tawde manage ju tawde transformation ju tawde resolution ga resolve to ga to khrazeba adu di chawgraba india gi manungda manipur pikrabasigi ade magi yam tongan ba political status magi historical reality political reality adu geographical reality laijaba india ga yengnabada chammanaba status laiba lamamagi miyamda asuk yamna wahan ba tawbuse masi ai masi thoina tawgena tawbunina
yam lui haidi misi atum do do buji asem tum di nom ga do da hogala kane ba aduga tumjan na ba mi di ta ta na khumoi doi ne ba adugi mong do na lak pani na yam pa di surbala ta seng tumjan na ma di ko kharau dajan mana phadong ma lai de kharau sang di pu ogala chen thor bu su ai de na ko adugi kharau sabado akoi gi lenga phasi na sabsu haitre sa haitre na te sabidre ba in short aduga miyam gi di kari di upai lai se hoji hen hena phium sokchal pagi mong ni lai se ko asai panari ba company miyam lai ba adegi di mass combing operation to budang sai gi koi su tan jo hai bi gi ba khun ngak che ba ngang miyam jing jing mrai bu na kari we dori ba sum loina mak se toge yauna deliberately to bunina akhoi gi khoina tobum thokbu ji jam lugre sumna law khong ba to bujina tana ko adu masi kyam lawra khre adu ngasi bo ta ba dem ta leitri ko positive response am ta leitri aduna magi matam na porokpa kano ju la ane lakcharation ona dumai thamjage ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯦ ꯂꯥꯎꯒ ꯃꯌꯥꯝ ꯇꯛꯅꯗꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯧꯕꯤꯗꯕꯅ ꯏꯔꯦꯡ ꯂꯦꯡꯗꯕꯁꯦ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥꯒꯤ ꯇꯥꯁꯦ ꯑꯣꯖꯥꯗꯅ ꯃꯤꯗꯪ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯦ ꯋꯥꯠꯂꯤꯁꯦ ꯂꯩꯉꯥꯛꯅ ꯀꯩꯒꯨꯝꯕ ꯑꯦꯅꯤ ꯏꯁꯨ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯆꯪꯉꯛꯑꯔꯣꯏ ꯊꯥꯖꯕꯁꯦ ꯋꯥꯠꯄꯩ ꯄꯣꯠꯁꯤꯃ ꯂꯥꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯑꯄꯤꯜꯗꯤ ꯑꯗꯨꯝ ꯇꯧꯔꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯇꯧꯔꯛꯇ꯭ꯔꯝꯗꯅ ꯃꯇꯥꯡ ꯆꯥꯅ ꯎꯔꯛꯇꯝꯗꯅ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯆꯤꯡꯅꯕ ꯄꯣꯠꯁꯤꯃ ꯑꯗꯨꯝ ꯂꯩꯕꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯍꯪꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯌꯦꯡꯁꯤ ꯑꯜꯇꯤꯃꯦꯇꯝꯅꯤ ꯍꯌꯦꯡꯁꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯀꯦꯝ ꯃꯅꯨꯡꯁꯤꯗ ꯃꯥꯡꯈꯤꯕꯁꯦ ꯃꯣꯏꯒꯤ ꯖꯨꯔꯤꯁꯗꯤꯛꯁꯟ ꯃꯅꯨꯡꯁꯤꯗ ꯃꯥꯡꯈꯤꯕꯁꯦ ꯑꯗꯨꯝ ꯃꯁꯤ ꯃꯈꯣꯏꯒ ꯑꯗꯨꯝ ꯃꯔꯤ ꯂꯩꯅꯕ ꯇꯥꯕꯅꯤ ꯃꯈꯣꯏꯗ ꯑꯗꯨꯝ ꯇꯥꯕ ꯇꯥꯕꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯄꯔꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯍꯥꯏꯕ ꯇꯥꯔꯦ ꯍꯌꯦꯡ ꯑꯜꯇꯤꯃꯦꯇꯝꯅꯤ ꯊꯥꯔꯦ ꯃꯁꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯅ ꯀꯟꯅꯗꯤ ꯁꯨꯝ ꯅꯥꯀꯟꯗꯤ ꯀꯩꯅꯣ ꯄꯤꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯑꯣꯏꯕ ꯏꯁꯨꯁꯤ ꯗꯥꯏꯕꯔꯁꯟ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯒꯅ ꯃꯇꯝ ꯈꯔ ꯂꯧꯔꯒ ꯀꯣꯟꯅ ꯑꯃꯨꯛ ꯄꯨꯊꯣꯔꯛꯑꯦꯅꯀꯣ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯣꯏꯔꯒꯅ ꯉꯁꯥꯏ ꯃꯌꯥꯝꯅ ꯆꯤꯡꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯝꯁꯤꯒꯤ ꯑꯀꯣꯏꯕꯁꯤꯗꯤ ꯃꯩꯇꯩꯁꯨ ꯂꯩꯇ꯭ꯔꯕꯅꯦ ꯑꯝꯇ ꯂꯩꯕ ꯉꯝꯗ ꯂꯣꯏ ꯆꯦꯟꯈ꯭ꯔꯕꯅꯦꯕ ꯀꯨꯀꯤ ꯉꯥꯛꯇꯅꯤ ꯇꯥꯔꯤꯁꯦꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯀꯣꯟꯇꯦꯛꯁꯇ ꯍꯥꯏꯕ ꯇꯥꯏ ꯑꯥꯔꯃꯤꯗ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤꯗꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯑꯣꯏꯒꯦꯔꯥ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝ ꯌꯥꯎꯕꯁꯤꯁꯨ ꯀꯨꯀꯤ ꯀꯥꯡꯕꯨꯁꯤꯁꯨ ꯑꯃꯅꯦꯕꯀꯣ ꯑꯗꯨꯅ ꯏꯆꯤꯡꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠ ꯂꯩꯕꯅꯤꯅ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯍꯧꯖꯤꯛꯁꯨ ꯉꯥꯏꯔꯦ ꯇꯧꯕꯤꯒꯦꯗꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯌꯥꯝꯗꯨ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟꯁꯤ ꯇꯧꯕꯗ ꯌꯥꯝ ꯆꯥꯎꯕ ꯖꯒꯥ ꯅꯠꯇꯦꯗꯅꯀꯣ ꯑꯗꯨ ꯅꯍꯥꯟꯅ ꯀꯣꯚꯔ ꯇꯧ ꯌꯥꯔꯅꯤ ꯇꯥꯡ 15ꯗ ꯊꯣꯛꯄꯅꯤꯗꯅ ꯉꯁꯤ ꯇꯥꯡ 19ꯅꯤꯀꯣ ꯑꯗꯨ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯨ ꯇꯧꯍꯟꯅꯤꯡꯕꯗꯨꯃ ꯇꯧꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯇꯧꯔꯗꯤ ꯐꯪꯒꯅꯤ ꯊꯥꯖꯗꯕ ꯄꯣꯠꯇꯗꯤ ꯇꯧꯔꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯉꯥꯄꯨꯝ ꯃꯃꯩꯗ ꯈꯨꯖꯤꯟ ꯁꯤꯛꯄꯒꯤ ꯃꯑꯣꯡꯅꯦꯕꯀꯣ ꯑꯗꯨꯒ ꯍꯌꯦꯡꯒꯁꯤꯗ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯔꯤ DGPꯅ ꯀꯔꯤ ꯄꯤꯕ ꯑꯗꯒꯤꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅ ꯀꯔꯤ ꯄꯤꯕ ꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯀꯟꯁꯔꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯀꯔꯤ ꯔꯤꯄꯣꯔꯠ ꯃꯌꯥꯝꯗꯨ ꯂꯣꯏ ꯌꯦꯡ ꯇꯥꯔꯦ ꯑꯗꯨꯒ ꯍꯣꯝꯒꯤ ꯀꯃꯤꯁꯅꯔꯅ ꯀꯩꯅ ꯑꯗꯨ ꯂꯣꯏꯅꯃꯛꯁꯤ ꯇꯧꯔꯒ ꯑꯃ ꯑꯣꯏꯔꯣ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯗꯤꯀꯣ ꯁꯤꯈ꯭ꯔ ꯃꯇꯨꯡꯗ ꯃꯤ ꯐꯥꯕ ꯁꯤꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯑꯗꯨꯗ ꯁꯤꯟꯅꯔꯦ ꯑꯗꯥꯗ ꯁꯤꯟꯅꯔꯦ ꯀꯥꯏꯅ ꯇꯧꯕꯗꯨꯒꯤ ꯃꯍꯨꯠꯇ ꯍꯤꯡꯍꯧꯅꯕꯒꯤ ꯍꯣꯠꯅꯕꯗꯣ ꯑꯗꯨ ꯌꯥꯝ ꯋꯥꯠꯂꯤ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯇꯧꯕꯤꯕ ꯌꯥꯕꯗꯨ ꯇꯧꯕꯤꯕ ꯐꯩꯌꯦꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ Okay, sir. Thank you so much. I Ozaki Tazena